Imphal East District ke Yairipok Laikhong da khunja Shing Khul Da Changduna Leiba Hourabasu Yum-Kei Shing mai Thadokhibana Maram Oiraga Khudongchadaba kaya Mayoknariba ase koknaba leingak na mateng pangbiyu haina khunja Shing na leingak ki pukning chingshillakli hiram masiga mari leina ngase Andro Assembly Constituency gi manung chana leiba Laikhong da pangthokpa paumi singa unaba amada Laikhong Village Authority ki Secretary Wahengbam Ranjitna hai State asigi housing thokliba irang asina maram oiraga hawkhiba megi tangkun mapanda khul asigi yum Shing kuki sing na mai thadokpada natana yum da leiramba potai Shing ngamna huranduna pukre khul asida punna yum 35 rom lei yum Shing asigi manungda yum 52 kuki sing na mai thadoklamni aduga yum kunthraga nithoi na thukairamle kuki sing na landarakpadagi khunja Shing matam khara khul thadokduna lanjana rabaso matam kharagi mamangdagi khul asida amuk changduna leiba haure adubu yum Shing mai thadokkhrabanina leikai gi community hall amade maina tumna chakhaudaba sangoi gumbada punna yamna fibam chadana leire relief camp ta hanna changjafam loduna leiringaidadi chana thaknabagi awaba amata leiramde adubu haujikte yum da changlabanina hingnabagi lanfamda su nomba mathau tarai yum fauba leiringai leitringai sida supam nompham thiba haibasisu awaba amani hauzik maki oina khunja nupa Shing khulda yarekli aduga nupi angang singna ayukta laklaga nungthil thabak suraga numidang wairam relief camp ta hankhibani khunja Shing ningthina leinabagi tamak leingakna khunja Shing gi yum athubada sabiyu loidana khulgi ngaknaba leiriba security force ki masing ase kharaga hengathanbiyu haina mahakna makha takhe yum sakrebing ye khoi athu matamda sarkar gi maigaidagi ngasimak hayengmak sabiraga khoi khunjida hanjanjarage aduga khoi gi subham nombam swahida khoi gi tangjabam je khoi sida oibanina aduga khoi ahenba yaragadi security masing khitanga khoi juk leiriba security sidagi masing khitanga hapat piraga khoi khunje amuhanna khunda laitaba ngamhanna sinbiyu atai hojik leiriba khoi je lawsing uba yadrabanina law siliba mafam jingida Manipuri gi leiriba top department khudimatu khoi gi mana masing adagi khoi hingon koiba yaba maru marang gi kolam khuding mak khara mateng panghaningi sengna law hodrawnina khoi sidaida mathang jahida di khoi cha da yadabanina khoi hingon ona koige habagi asani khoi na thamjari paumi singa unaba aduda wa ngangladuna khul asigi khunja laishram nongyai na hai relief camp ta leiraga punsi hingba yaroi haibase pumnabakna khanglaba wafamni relief camp ta leiba matamda angang Shing mahai masin tamba yauna hiram kaya da khudongchadaba kaya mayokna hale chahi asigi oinadi khul asigi lawfam Shing law pana hodre maram aduna khunja Shing gi inkholda matam gi mahai marong thaba natana atoppa lambi leite khongthang asi mai paknabagi damak leingak ki mari leinaba department singna mateng pangbiyu khul asida maru oina thaknaba ising ningthina leite leimaida tharaga tumbana maram oiraga khunja Shingda tongan leina kaya pokhale haina so mahakna phongdokhe amaromda irang asina maram oiraga yummai thadokhraba Shing gi pigani hairiba compensation gi senfom ase chanaba wale khara hengat piyo lupa lakh manga khakta mag asina matau karamna yum ama saba oithokadoribano leingana compensation gi senfom ase khara hengat pagaloina na khunja Shing gi yum athubada sabiyu haina so laishram nongyai na makha chana phongdokhe Saka namadu which compensation matang gimadi atai lamda yaramadi ai de koi faida de di koi gi mang giba property sing duga mon pi gi na compensation duga di am thine khena ne saka na pi gi do laiga di koi matam chana koi gi mang gi jing yenga ai mo de do praja sing gi wa ba yenga khara thun pi ba de compensation jo katang ga na hakpat chaning ne am di koi yum ma sa ba je yim du kak cha khre te because you going hing je because zero de ho ne yim de loi le loi cha khre ne ane ko zero de ho ne saka na jo la ne kana ba pam de du thok khramina saka na ma de praja jing ji yenga ma na katang ko compensation hakpat ne